नुमिदाꯡ ꯋꯥꯏꯔꯝ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕ ꯙꯅꯕꯤꯔ ꯈꯣꯏ ꯏꯔꯦꯜꯒꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯙꯅꯕꯤꯔ ꯃꯥꯅ ꯑꯋꯥꯗꯄꯥ ꯑꯃꯠꯇ ꯂꯩꯍꯟꯗꯦ, ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡ ꯐꯥꯎꯕ ꯏꯔꯦꯜꯗ ꯃꯊꯥ ꯁꯥꯍꯟꯗ꯭ꯔꯦ꯫ ꯙꯅꯕꯤꯔ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯆꯠꯅꯅꯕ ꯊꯣꯛꯂꯦ꯫ ꯏꯔꯦꯜ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯕꯕꯥ, ꯑꯩꯗꯤ ꯏꯃꯥꯒꯤ ꯁꯣꯔꯥꯠꯀ ꯂꯣꯏꯔꯒ ꯇꯞꯅ ꯂꯥꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯍꯤꯌꯥꯏꯅꯨ ꯏꯔꯦꯜꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯋꯥꯍꯩ ꯈꯔ ꯏꯔꯦꯜꯗ ꯅꯥꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯔꯦꯜ, ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯀꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯍꯥꯟꯅ ꯀꯣꯟꯒꯤ ꯋꯥꯅꯤ, ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨꯀꯣ꯫ ꯍꯣꯏ ꯕꯣꯕꯣ꯫ ꯍꯣꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯏꯔꯦꯜ ꯊꯃꯣꯏꯅꯨꯡꯗꯗꯤ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯃꯩꯆꯥꯛ ꯑꯃ ꯄꯨꯔꯤꯕꯅꯤ꯫ ꯆꯠꯄ ꯍꯧꯕꯗ ꯂꯂꯩꯃ ꯆꯤꯔꯣꯜ ꯑꯣꯏꯅ ꯃꯕꯣꯛꯇ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ ꯄꯨꯄꯨ, ꯑꯩ ꯗꯥ ꯏꯔꯦꯜ ꯈꯣꯏꯗ ꯏꯃꯥꯒꯤ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯂꯩꯍꯧꯔꯒꯦ꯫ ꯃꯐꯝꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ, ꯗꯥ ꯏꯔꯦꯜꯒ ꯑꯣꯏꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒꯦ꯫ ꯍꯤꯌꯥꯏꯅꯨ ꯃꯁꯨꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯦ꯫ ꯀꯔꯤꯅꯣ ꯁꯨꯊꯣꯏꯕꯤ, ꯅꯪ ꯀꯣꯂꯦꯖꯀꯤ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯗꯨꯗꯤ? ꯅꯨꯃꯤꯠ ꯈꯔ ꯂꯦꯞꯄꯕꯨ ꯀꯩꯗꯧꯒꯦ ꯕꯣꯕꯣ? ꯅꯄꯥꯗ ꯍꯥꯏꯌꯨ, ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ꯫ ꯃꯇꯥꯡ ꯏꯆꯥ ꯆꯥꯅ ꯏꯔꯦꯜꯒꯤ ꯃꯗꯣꯝꯆꯥꯗꯣ ꯐꯠ ꯍꯥꯏꯔꯦ꯫ ꯂꯂꯩꯃ, ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯂꯩꯍꯧꯔꯁꯤꯗꯅ, ꯅꯣꯏꯗ ꯏꯔꯦꯜꯒ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯣ꯫ ꯏꯗꯣꯝꯆꯥꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯗ, ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯀꯩꯔꯩꯁꯦ ꯅꯥꯇꯩ ꯆꯥꯕꯁꯨ ꯅꯠꯇꯦ, ꯂꯩꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯑꯉꯥꯡꯁꯦ꯫ ꯏꯔꯦꯜꯅ ꯐꯠ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯏꯔꯦꯜꯒꯤ ꯋꯥꯗꯨꯗ ꯁꯨꯛꯇꯣꯛꯂꯒ ꯏꯔꯦꯜꯗ ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯆꯤꯟꯅꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯂꯩꯃ ꯃꯄꯥꯗ ꯑꯃꯨꯛ ꯐꯥꯎꯕ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯍꯩ ꯑꯃ ꯉꯁꯤꯐꯥꯎ ꯍꯥꯏꯖꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯉꯁꯤꯗꯤ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯕꯕꯥ, ꯑꯩ ꯗꯥ ꯏꯔꯦꯜ ꯈꯣꯏꯗ ꯂꯩꯍꯧꯔꯒꯦ, ꯏꯃꯥꯒꯤ ꯁꯣꯔꯥꯠꯁꯦ ꯂꯣꯏꯔꯒ ꯗꯥ ꯏꯔꯦꯜꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒꯦ꯫ ꯙꯅꯕꯤꯔ ꯃꯆꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤ ꯍꯤꯛꯇꯣꯛꯄ ꯉꯝꯗ꯭ꯔꯦ, ꯀꯩꯁꯨ ꯈꯟꯗ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯂꯩꯍꯧꯔꯣ, ꯅꯣꯏ ꯗꯥ ꯏꯔꯦꯜꯒꯅꯦ ꯐꯖꯅ ꯂꯩꯃꯤꯟꯅꯧ, ꯏꯄꯥꯈꯣꯏꯁꯨ ꯃꯔꯛꯇ ꯇꯣꯏꯅ ꯂꯥꯛꯀꯅꯤ, ꯅꯤꯡꯊꯤꯅ ꯂꯩꯌꯨꯀꯣ ꯊꯣꯏꯕꯤ꯫ ꯃꯄꯥꯅ ꯑꯌꯥꯕ ꯄꯤꯔꯛꯂꯕꯗ ꯂꯂꯩꯃꯁꯨ ꯏꯔꯦꯜ ꯈꯣꯏꯗ ꯂꯩꯍꯧꯔꯦ꯫ ꯙꯅꯕꯤꯔ ꯈꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯏꯔꯦꯜ, ꯂꯂꯩꯃ ꯑꯃꯗꯤ ꯏꯔꯦꯜꯒꯤ ꯃꯗꯣꯝꯆꯥ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯏꯕꯦꯝꯃ ꯂꯂꯩꯃ, ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯂꯩꯕ ꯍꯩꯅꯒꯗ꯭ꯔꯅꯦ? ꯍꯩꯅꯅꯤ ꯏꯗꯣꯝꯆꯥ, ꯀꯩꯒꯤ ꯍꯩꯅꯔꯣꯏꯗꯣꯏꯅꯣ? ꯑꯩꯗꯤ ꯈꯨꯜꯁꯤꯗ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ, ꯏꯆꯤꯛ ꯆꯤꯛꯑꯦ꯫ ꯏꯔꯦꯜꯗꯨ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ꯫ ꯅꯨꯡꯉꯥꯏꯅꯤ, ꯅꯣꯡꯃ ꯂꯩꯔ ꯈꯪꯅꯤ ꯀꯃꯥꯏꯅ ꯇꯧꯏꯗꯣ꯫ ꯆꯂꯩꯃ ꯃꯥꯅ ꯃꯥꯡꯒꯣꯟꯗꯒꯤ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯕꯁꯤꯡꯗꯨ ꯎꯔꯦ꯫ ꯃꯥꯒꯤ ꯌꯥꯏꯒ ꯅꯨꯄꯤ ꯑꯃꯒ ꯆꯪꯃꯤꯟꯅꯔꯛꯄꯗꯨ ꯎꯕꯗ ꯋꯥꯈꯜ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯆꯂꯩꯃ ꯃꯥꯒꯤ ꯌꯥꯏꯗ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯛꯏ꯫ ꯌꯥꯏ, ꯑꯩ ꯆꯠꯂꯒꯦ, ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯑꯒꯦ꯫ ꯏꯗꯣꯝꯆꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏꯗ ꯁꯨꯝ ꯂꯩꯔꯣꯗꯅ ꯆꯂꯩꯃ꯫ ꯌꯨꯝꯁꯨ ꯂꯥꯞꯄ ꯅꯠꯇꯦ ꯏꯗꯣꯝꯆꯥ, ꯑꯩ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯦꯗ꯫ ꯌꯨꯝꯗ ꯕꯕꯥꯒ ꯏꯃꯥꯒꯗꯪ ꯊꯝꯃꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯧꯅꯤ ꯏꯗꯣꯝꯆꯥ꯫ ꯑꯩꯗꯤ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯍꯟꯅꯤꯡꯉꯤ ꯆꯦꯝꯆꯥ꯫ ꯌꯥꯏ, ꯅꯪ ꯁꯥꯎꯅꯨ, ꯑꯩ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯂꯥꯛꯀꯦ꯫ ꯑꯍꯜ ꯑꯣꯏꯔꯛꯄꯅꯤꯅ ꯌꯨꯝꯗꯒꯤ ꯏꯃꯥ ꯕꯕꯥꯗꯪ ꯉꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ꯫ ꯆꯦꯝꯆꯥ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯦ ꯍꯥꯏꯔꯁꯨꯅꯦ, ꯑꯩꯅ ꯆꯦꯝꯆꯥꯕꯨ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯐꯔꯦ ꯑꯗꯣ, ꯉꯥꯏꯍꯥꯛꯇꯤ ꯂꯩꯈꯣ꯫ ꯑꯁꯨꯛ ꯉꯟꯅ ꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯍꯜꯂꯒꯦ ꯌꯥꯏ, ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯀꯦ꯫ ꯆꯂꯩꯃ ꯃꯥꯅ ꯁꯤꯈꯥꯡ ꯈꯥꯡꯗꯅ ꯌꯥꯗ꯭ꯔꯦ꯫ ꯆꯂꯩꯃ ꯆꯠꯅꯕ ꯊꯣꯔꯛꯂꯤ꯫ ꯏꯔꯦꯜꯅ ꯐꯠ ꯈꯥꯝꯃꯤ꯫ ꯉꯥꯏꯈꯣ ꯆꯦꯝꯆꯥ, ꯑꯩ ꯊꯤꯟꯒꯦ꯫ ꯌꯥꯔꯅꯤꯗ ꯌꯥꯏ, ꯈꯨꯜꯒꯤ ꯑꯍꯜ ꯃꯌꯥꯝ ꯂꯥꯛꯈꯤꯅꯤꯌꯦ, ꯌꯥꯏꯅ ꯆꯠꯊꯣꯛꯑꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ, ꯌꯥꯝꯅ ꯂꯥꯞꯄꯁꯨ ꯅꯠꯇꯦ꯫ ꯑꯅꯤꯁꯤꯒꯤ ꯍꯦꯟꯖꯤꯟꯅꯕ ꯃꯇꯧꯁꯤꯗ ꯂꯂꯩꯃ ꯋꯥꯈꯜꯗ ꯇꯨꯃꯤꯟꯅ ꯋꯥꯍꯩ ꯈꯔ ꯁꯣꯜꯂꯤ꯫ ꯗꯥ ꯏꯔꯦꯜꯅ ꯆꯦꯝꯆꯥ ꯆꯦꯝꯆꯥ ꯍꯥꯏꯁꯤ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ, ꯏꯪ ꯏꯪ ꯂꯥꯎꯅ ꯐꯖꯩ꯫ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕ ꯂꯂꯩꯃꯕꯨ ꯏꯔꯦꯜꯅ ꯃꯁꯛ ꯇꯥꯛꯂꯛꯏ꯫ ꯆꯦꯝꯆꯥ, ꯃꯥꯅꯦ ꯑꯩꯅ ꯍꯥꯏꯗꯣ, ꯃꯤꯡꯅ ꯂꯂꯩꯃ꯫ ꯂꯂꯩꯃꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯆꯂꯩꯃꯗ꯫ ꯆꯂꯩꯃ ꯅꯣꯛꯅꯤꯡꯕꯗꯤ ꯐꯥꯎꯗꯦ, ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ꯫ ꯑꯣ, ꯑꯩꯒꯤꯅ ꯆꯂꯩꯃ꯫ ꯑꯩꯒꯤꯅ ꯂꯂꯩꯃ꯫ ꯅꯪꯒꯤ ꯃꯤꯡꯗꯤ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯗꯒꯤ ꯈꯪꯂꯤ, ꯑꯗꯣ ꯁꯛꯇꯤ ꯑꯍꯥꯟꯕ ꯎꯕꯅꯤ꯫ ꯏꯗꯣꯝꯆꯥ ꯈꯣꯏꯒ ꯐꯖꯅ ꯂꯩꯍꯧꯔꯣ ꯂꯂꯩꯃ, ꯑꯩꯁꯨ ꯍꯌꯦꯡ ꯑꯣꯏꯅ ꯉꯟꯇꯥ ꯂꯥꯛꯑꯒꯦ꯫ ꯑꯗꯨꯗ ꯊꯦꯡꯅꯔꯁꯤ, ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦꯀꯣ꯫ ꯍꯣꯏ, ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯎꯀꯣ꯫ ꯆꯂꯩꯃꯅ ꯌꯥꯗ꯭ꯔꯗꯨꯅ ꯏꯔꯦꯜꯗꯨ ꯊꯤꯜꯍꯟꯗ꯭ꯔꯦ꯫ ꯃꯥꯒꯤ ꯌꯥꯏꯅ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯂꯤ꯫
ꯌꯥꯏ ꯅꯪ ꯆꯪꯉꯣ ꯑꯩ ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯈꯤꯒꯦ ꯆꯤꯝꯆꯥ ꯑꯍꯜ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯅꯤꯌꯦ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯗꯣꯝꯆꯥ ꯍꯣꯏ ꯀꯀꯥ ꯍꯣꯏ ꯂꯩꯍꯧꯔꯤꯁꯤꯗꯤ ꯑꯗꯨ ꯑꯣꯏꯁꯨ ꯌꯥꯗꯦ ꯌꯥꯏ ꯆꯤꯝꯆꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯩꯝ ꯇꯧꯗꯤꯌꯦ ꯌꯥꯏ ꯅꯪ ꯋꯥ ꯂꯣꯠꯄ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯑꯩ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯤꯌꯦ ꯏꯃꯥꯕꯨ ꯑꯗꯨꯝ ꯎꯗꯨꯅ ꯂꯩ ꯑꯩꯗꯤ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯝꯃꯣꯏ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯍꯦꯟꯅ ꯊꯃꯣꯏꯁꯤꯗ ꯆꯩꯅꯥ ꯈꯥꯡꯂꯤꯕꯅꯤ ꯏꯃꯥꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯏꯃꯥꯗꯤ ꯌꯥꯏ ꯇꯣꯛꯑꯁꯤ ꯑꯩ ꯌꯥꯏꯅ ꯀꯞꯄꯗꯨ ꯌꯦꯡꯕ ꯉꯝꯃꯣꯏ ꯐꯔꯦꯁꯦ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯌꯥꯏꯁꯨ ꯆꯪꯈ꯭ꯔꯣ ꯆꯤꯝꯆꯥ ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯎꯀꯣ ꯍꯣꯏ ꯌꯥꯏ ꯆꯠꯂꯒꯦꯀꯣ ꯌꯥꯏꯁꯨ ꯆꯪꯈ꯭ꯔꯣ ꯏꯔꯜꯃꯥꯒꯤ ꯆꯤꯝꯆꯥꯅ ꯆꯠꯈ꯭ꯔꯤꯕ ꯃꯤꯀꯨꯞꯇꯨ ꯈꯔ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯏ ꯆꯂꯩꯃ ꯃꯥꯏꯊꯣꯡ ꯏꯁꯨꯛ ꯂꯝꯕꯤꯗꯨꯗ ꯑꯁꯨꯝ ꯂꯥꯛꯏ ꯃꯆꯤꯟꯗꯅ ꯑꯁꯨꯝꯅ ꯋꯥꯍꯩ ꯈꯔ ꯁꯣꯜꯂꯤ ꯅꯨꯄꯤ ꯃꯥꯅ ꯄꯥꯈꯪꯒꯤ ꯌꯨꯝꯁꯤꯗ ꯑꯍꯤꯡꯒ ꯂꯦꯛꯇꯣꯏ ꯃꯥꯜꯂꯤꯅꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯨꯝ ꯄꯨꯛꯆꯦꯜ ꯄꯤꯛꯁꯤꯜꯂꯤꯁꯤꯕꯣ ꯆꯂꯩꯃ ꯅꯪ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯌꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯨ ꯅꯠꯇꯦ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯌꯥꯏꯗꯤ ꯅꯪ ꯈꯛꯅꯤ ꯅꯨꯡꯁꯤꯔꯤꯁꯦ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯆꯂꯩꯃ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯑꯃ ꯌꯥꯝ ꯐꯤꯡꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯆꯂꯩꯃ ꯃꯥꯒꯤ ꯃꯥꯡꯃꯛꯇ ꯈꯥꯝꯂꯛꯏ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯈꯔ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯆꯠꯂꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯒꯥꯔꯤꯗꯨꯗ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯩ ꯊꯥꯗꯣꯛ ꯀꯅꯥ ꯀꯅꯥꯅꯣ ꯅꯣꯏꯕꯨ ꯐꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯊꯥꯗꯣꯛ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯃꯤ ꯐꯥꯔꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯑꯁꯨꯝ ꯂꯥꯎꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯅꯥꯁꯨ ꯇꯥꯕ ꯅꯠꯇꯦ ꯂꯝꯍꯥꯡ ꯑꯣꯏꯕ ꯂꯝꯕꯤ ꯑꯣꯏꯕꯅ ꯆꯂꯩꯃ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯄꯥꯡꯒꯜꯅ ꯍꯦꯟꯈ꯭ꯔꯦ ꯒꯥꯔꯤ ꯑꯆꯧꯕꯗꯨꯗ ꯅꯨꯄꯥ ꯃꯔꯤꯃꯛꯅ ꯋꯥ ꯂꯥꯡꯉꯥꯡꯗ ꯆꯂꯩꯃꯕꯨ ꯐꯥꯗꯨꯅ ꯊꯧꯔꯛꯂꯤ ꯆꯤꯡꯌꯥꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨ ꯇꯝꯅ ꯊꯧꯔꯛꯂꯤ ꯅꯨꯄꯥ ꯈꯔ ꯆꯪꯗꯨꯅ ꯆꯂꯩꯃꯕꯨ ꯆꯤꯡꯗꯨꯅ ꯐꯥꯔꯝ ꯍꯥꯎꯁꯀꯤ ꯔꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯤ ꯔꯨꯝꯒꯤ ꯐꯃꯨꯡ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯏꯟꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡꯗꯨ ꯐꯠ ꯂꯣꯟꯁꯤꯟꯈꯤ ꯈꯥꯕ ꯅꯨꯄꯥ ꯈꯔꯗꯨꯗ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤ ꯐꯥꯔꯝꯁꯤꯗ ꯀꯅꯥꯝ ꯆꯪꯍꯜꯂꯛꯀꯅꯨ ꯃꯤ ꯂꯥꯛꯑꯁꯨ ꯑꯩꯅ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯗꯦ ꯍꯥꯏꯌꯨ ꯍꯥꯏꯔꯝꯗꯨꯅ ꯈꯥꯕ ꯆꯂꯩꯃꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯁꯦꯠꯂꯤꯕ ꯄꯨꯡꯉꯧ ꯐꯅꯦꯛ ꯑꯗꯨꯅꯤ ꯏꯜꯂꯤꯕ ꯑꯉꯧꯕ ꯐꯤ ꯑꯗꯨꯅꯤ ꯆꯂꯩꯃ ꯐꯃꯨꯡ ꯑꯗꯨꯗ ꯃꯪꯗꯨꯅ ꯇꯥꯗꯨꯅ ꯂꯩ ꯈꯥꯕ ꯃꯥꯒꯤ ꯅꯤꯡꯖꯕ ꯊꯨꯡꯂꯦ ꯃꯇꯥꯒꯨꯝ ꯃꯥꯏꯊꯣꯡꯗ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛꯅ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯌꯥꯎꯕ ꯒ꯭ꯂꯥꯁꯇꯨ ꯂꯧꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗ ꯈꯪꯍꯩ ꯍꯩꯖꯤꯜꯂꯛꯏ ꯅꯨꯄꯤꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯊꯣꯛ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ ꯑꯩꯅ ꯂꯩꯁꯦ ꯀꯥꯏꯗꯅꯣ ꯑꯩ ꯀꯩꯒꯤ ꯐꯥꯔ ꯄꯨꯔꯛꯏꯅꯣ ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛ ꯄꯨꯡꯁꯨ ꯐꯅꯌꯥꯝ ꯇꯥꯁꯤꯜꯂꯛꯑꯃꯅꯤ ꯄ꯭ꯂꯤꯖ ꯑꯩꯕꯨ ꯌꯥꯔꯒꯗꯤ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨꯕ ꯃꯇꯝ ꯑꯃꯗ ꯑꯩꯕꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯉꯥꯡꯁꯛꯈꯤꯗꯥꯏꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯟꯈꯤꯕ ꯑꯃꯗ ꯉꯁꯤ ꯐꯥꯎꯕ ꯐꯪꯗꯅ ꯇꯣꯛꯇꯦꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯈꯪꯂꯝꯃꯅꯤ ꯈꯥꯕ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯎꯁꯤꯠꯇꯕꯅ ꯇꯧꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯅꯝꯗꯨꯅ ꯂꯧꯒꯦ ꯈꯟꯈꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯄꯅꯤ ꯅꯪ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯂꯩꯔꯕꯅꯤꯅ ꯆꯂꯩꯃ ꯈꯪꯍꯧꯗꯦ ꯅꯨꯄꯥ ꯃꯥꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯃꯄꯣꯛ ꯇꯔꯦꯠ ꯄꯣꯛꯑꯁꯨ ꯈꯜꯂꯨꯅꯨ ꯑꯩꯕꯨ ꯊꯥꯗꯣꯛ ꯑꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯈꯥꯕ ꯁꯥꯎꯅꯤꯡꯅ ꯅꯨꯄꯤ ꯃꯥꯒꯤ ꯂꯨꯈꯝꯗꯨ ꯁꯝꯗꯨ ꯆꯤꯡꯗꯨꯅ ꯃꯈꯨꯠꯅ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯅꯪꯅ ꯃꯤꯀꯨꯞꯁꯤ ꯐꯥꯎꯕ ꯅꯪ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯅꯦ ꯑꯩꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯏꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯒꯦ ꯈꯟꯕꯒꯤ ꯆꯂꯩꯃ ꯍꯧꯖꯤꯛꯁꯨ ꯅꯨꯄꯥ ꯃꯥꯕꯨ ꯀꯤꯕ ꯂꯩꯇꯦ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧ ꯑꯩꯅ ꯀꯤꯒꯗꯕ ꯅꯠꯇꯦ ꯑꯩꯕꯨ ꯊꯥꯗꯣꯛ ꯑꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯅꯨꯄꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯈꯨꯝꯂꯝꯗꯦ ꯈꯥꯕꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ ꯗꯌꯥꯏ ꯔꯨꯝ ꯃꯅꯨꯡꯗꯒꯤ ꯈꯥꯕꯅ ꯈꯨꯝꯂꯛꯏ ꯀꯩꯗꯧꯔꯦ ꯗꯥꯆꯧꯅ ꯑꯩꯈꯣꯏ ꯁꯤꯗ ꯅꯨꯄꯤ ꯑꯃ ꯐꯥꯔꯒ ꯄꯨꯈꯤ ꯍꯥꯏꯕꯁꯤ ꯈꯪꯂ ꯃꯥꯜꯂꯦ ꯁꯣꯝꯗ ꯂꯥꯛꯏ ꯗꯥꯆꯧꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯗꯌꯥꯏ ꯈꯥꯕ ꯊꯣꯡꯗꯨ ꯐꯠꯊꯥꯡꯗꯣꯏ ꯑꯗꯨꯒ ꯊꯣꯛꯂꯛꯇꯨꯅ ꯃꯊꯥ ꯁꯥꯕ ꯃꯇꯧꯗ ꯇꯥꯃꯣ ꯂꯥꯛꯑꯗꯤ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯨ ꯂꯣꯏꯅꯃꯛ ꯐꯦꯜ ꯑꯣꯏꯕ ꯇꯥꯔꯦ ꯀꯩꯗꯧꯅꯤ ꯁꯤꯗꯤ ꯃꯥꯒꯤ ꯃꯤꯗꯨꯗ ꯑꯃꯨꯛ ꯐꯠ ꯑꯣꯟꯁꯤꯜꯂꯤ ꯅꯨꯄꯤ ꯆꯦꯟꯕꯅꯤ ꯍꯥꯏꯈꯣ ꯇꯥꯃꯣꯅ ꯍꯜꯂꯛꯄꯗ
ꯅꯣꯏꯅ ꯐꯅ ꯐꯅꯕ ꯈꯣꯡꯒꯣ ꯅꯨꯄꯤꯁꯤꯒꯤꯗꯤ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯔꯨꯝꯗꯨꯗ ꯐꯠ ꯆꯪꯂꯛꯇꯨꯅ ꯂꯣꯛ ꯐꯠ ꯇꯧꯁꯤꯟꯈꯤ ꯆꯂꯩ ꯃꯃꯥꯗꯤ ꯔꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯂꯩꯗꯨꯅ ꯀꯗꯥꯏꯗ ꯅꯥꯟꯊꯣꯛꯄ ꯌꯥꯕ ꯃꯐꯝ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯩꯒꯤ ꯇꯥꯃꯣ ꯂꯩ ꯅꯪ ꯅꯁꯥꯅ ꯌꯥꯝꯅ ꯆꯤꯟꯕꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯆꯂꯩꯃ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯄꯤ ꯁꯤꯡꯊꯔꯒ ꯑꯩ ꯏꯁꯥꯅ ꯌꯥꯗꯦ ꯅꯪ ꯑꯩꯕꯨ ꯐꯥꯕꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤꯁꯨ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯅꯨꯡꯁꯤꯅꯖꯕ ꯂꯩꯖꯩ ꯑꯩ ꯅꯉꯣꯟꯗ ꯂꯩꯕ ꯉꯝꯃꯣꯏ ꯑꯩ ꯌꯥꯗꯦ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯈꯥꯕ ꯑꯅꯝ ꯀꯟꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯈꯣꯏꯗꯧ ꯊꯤꯠꯂꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯅꯛꯅ ꯃꯥꯒꯤ ꯃꯃꯥꯏꯗꯨ ꯅꯛꯁꯤꯜꯂꯒ ꯅꯣꯡꯁꯥꯅ ꯉꯪꯕꯒꯨꯝ ꯃꯁꯣꯡ ꯐꯪꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯩꯒꯨꯝꯕ ꯅꯁꯥꯅ ꯌꯥꯗꯦ ꯍꯦꯛ ꯈꯨꯝꯃꯕ ꯅꯪꯅ ꯅꯪꯒꯤ ꯊꯋꯥꯏꯅ ꯈꯟꯖꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯅꯔꯤꯖꯩꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯅꯪꯒꯤ ꯂꯩꯐꯝꯗ ꯁꯤꯟꯅꯅꯤ ꯈꯥꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯅꯪ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯟꯒꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯗ ꯆꯂꯩꯃ ꯊꯃꯣꯏꯗ ꯇꯤꯡ ꯄꯥꯜꯂꯤ ꯃꯥ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯐꯠꯇꯕ ꯈꯥꯕꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕ ꯃꯥꯒꯤ ꯌꯥꯏꯕꯨ ꯍꯥꯠꯈ꯭ꯔꯕꯗꯤ ꯈꯜꯂꯦ ꯍꯥꯏꯔꯦ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯈꯖꯥꯏ ꯊꯛꯇ ꯁꯤꯟꯊ ꯈꯣꯏꯀꯟ ꯐꯪꯒꯟꯕ ꯅꯣꯏꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯤꯕꯨ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯅꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯝꯊꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯈꯨꯀꯟ ꯄꯥꯡꯒꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ tuhadbirisi ꯀꯩꯒꯤꯅꯣ ꯆꯨꯝꯅ ꯑꯔꯍꯟꯕ ꯇꯥꯔꯒꯗꯕꯅꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯂꯩꯇꯦ ꯅꯣꯏꯅ ꯉꯝꯃꯦ ꯃꯇꯥꯒꯨꯝ ꯀꯩꯁꯨ ꯂꯩꯇꯦ ꯈꯜꯂꯤꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯨ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯂꯩꯖꯩ ꯋꯥꯏ ꯈꯔꯁꯤ ꯍꯤꯛ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ ꯅꯨꯄꯤꯗꯣ ꯈꯥꯕ ꯅꯨꯄꯤ ꯃꯥꯅ ꯀꯞꯂꯤꯕꯗꯨ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦ ꯍꯩꯔꯛꯏ ꯎꯁꯤꯠꯇꯅ ꯇꯥꯅꯤꯡꯗꯦꯅꯦ ꯅꯪꯒꯤ ꯃꯊꯣꯡ ꯈꯪꯗꯕ ꯋꯥꯏꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯀꯥꯟꯅꯐꯝ ꯈꯪꯉꯨ ꯀꯩꯒꯨꯝꯕ ꯅꯪꯅ ꯅꯁꯥꯅ ꯌꯥꯏ ꯍꯥꯏꯅ ꯍꯦꯛ ꯈꯨꯝꯃꯛꯇ꯭ꯔꯕ ꯅꯪꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛꯇꯣ ꯑꯩꯅ ꯁꯣꯏꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯃꯐꯝꯗ ꯄꯤꯒꯅꯤ ꯅꯪꯒꯤ ꯏꯃꯨꯡꯕꯨꯁꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩ ꯍꯥꯏꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩꯗ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ ꯁꯅꯥ ꯊꯣꯡꯁꯦ ꯍꯥꯡꯉꯨ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯊꯣꯡꯁꯦ ꯊꯨꯅ ꯍꯥꯡꯉꯨ ꯈꯥꯕ ꯅꯨꯄꯤ ꯃꯉꯣꯟꯗ ꯍꯩꯖꯩ ꯌꯦꯡꯂꯝꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡꯗꯨ ꯐꯠ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯤ ꯀꯩ ꯍꯥꯏꯒꯦ ꯇꯥꯃꯣ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤ ꯆꯨꯝꯕ꯭ꯔꯥ ꯁꯅꯥ ꯀꯩ ꯄꯥꯎꯅꯣ ꯇꯥꯃꯣ ꯅꯪ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯦ ꯇꯥꯃꯣ ꯅꯪ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯆꯦꯜꯂꯒ ꯆꯦꯔꯤꯅ ꯑꯃꯨꯛ ꯀꯝꯗꯧꯕ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯀꯩꯗꯧꯔꯛꯄ ꯅꯪꯁꯦ ꯅꯀꯣꯁꯦ ꯌꯥꯝꯅ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯁꯅꯥ ꯇꯥꯃꯣ ꯑꯩꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯕ ꯅꯨꯄꯤꯗꯨꯕꯨ ꯑꯩꯅꯁꯨ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯅꯨꯄꯤꯗꯨꯒ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯏꯄꯥꯝꯕ ꯊꯤꯕꯅꯤ ꯁꯅꯥ ꯕꯕꯥꯁꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯍꯧꯋꯤ ꯆꯦꯔꯤ ꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯅ ꯍꯥꯏꯗꯣꯛꯀꯅꯤ ꯃꯥꯡꯒꯣꯟ ꯐꯥꯎꯕ ꯀꯥꯟꯅꯕ ꯍꯥꯏꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯗꯨꯁꯨ ꯅꯪꯅ ꯃꯥꯡꯍꯟꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯤ ꯑꯃ ꯆꯦꯟꯕ ꯅꯪ ꯑꯩꯒꯤ ꯅꯧꯅꯦ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯅꯤꯡꯗꯦ ꯇꯨꯀꯠꯆꯩ ꯁꯅꯥ ꯍꯧꯖꯤꯛ ꯆꯦꯔꯤ ꯈꯣꯏꯒꯤ ꯏꯃꯨꯡꯅ ꯅꯪꯒꯤ ꯅꯊꯛꯇ ꯀꯦꯁ ꯇꯧꯔꯗꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯃꯨꯡꯒꯤ ꯏꯖꯠ ꯀꯩ ꯑꯣꯏꯅꯤ ꯅꯨꯄꯤꯗꯨ ꯀꯗꯥꯏꯅꯣ ꯊꯦꯡꯈ꯭ꯔꯦ ꯊꯤꯟꯗꯣꯛꯅꯕ ꯇꯧꯁꯤ ꯍꯟꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯆꯤꯟ ꯍꯪꯗꯣꯛꯀꯦ ꯆꯂꯩꯃꯔꯨꯝꯒꯤ ꯐꯃꯨꯡꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯂꯤ ꯑꯩꯒꯤ ꯌꯥꯏꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯅꯤ ꯑꯩꯒꯤ ꯌꯥꯏ ꯅꯠꯇꯅ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯑꯩꯅ ꯏꯁꯥꯅ ꯌꯥꯗꯦ ꯈꯨꯝꯂꯒꯅ ꯐꯠꯇꯕꯁꯤꯅ ꯑꯩꯒꯤ ꯌꯥꯏꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯄꯤꯔꯛꯀꯗ꯭ꯔꯥ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯌꯥꯏꯕꯨ ꯁꯣꯟꯗꯨꯅ ꯀꯞꯄ ꯅꯠꯇ ꯆꯂꯩꯃ ꯎꯄꯥꯏ ꯂꯩꯇꯦ ꯑꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗꯅꯤ ꯌꯥꯏꯈꯣꯝꯕ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ ꯆꯂꯩꯃ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠꯅ ꯐꯠ ꯇꯩꯊꯣꯛꯏ ꯃꯇꯧꯗꯨꯗ ꯌꯥꯏꯈꯣꯝꯕ ꯆꯤꯡꯅꯔꯛꯂꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯐꯠꯇꯕ ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯤꯅ ꯐꯥꯗꯨꯅ ꯆꯦꯜꯂꯛꯂꯤꯔꯥ ꯍꯥꯏꯅ ꯑꯁꯨꯝ ꯂꯥꯞꯅ ꯂꯦꯞꯇꯨꯅ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯉꯣꯟꯗ ꯍꯪꯂꯛꯏ ꯅꯪꯕꯨ ꯑꯩꯈꯣꯏ ꯁꯅꯥꯅ ꯐꯔꯦ ꯅꯠꯇ꯭ꯔꯒ ꯅꯁꯥꯅ ꯌꯥꯅ ꯆꯦꯜꯂꯛꯄ꯭ꯔꯥ ꯆꯂꯩꯃ ꯀꯩ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯌꯥꯏꯒꯤ ꯈꯜꯂꯒ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯂꯩ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯆꯦꯜꯂꯛꯄꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯏꯈꯣꯝꯕ ꯅꯨꯄꯤꯗꯨꯒꯤ ꯏꯇꯞ ꯇꯞꯄ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯁꯛꯇ ꯃꯇꯧꯗ ꯃꯅꯥꯎꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯆꯣꯞꯄꯣꯏ ꯈꯜꯂꯛꯏ ꯐꯔꯦ ꯅꯣꯏ ꯅꯁꯥ ꯌꯥꯅꯖꯔꯗꯤ ꯑꯩ ꯅꯣꯏꯗ ꯌꯥꯏꯒꯤ ꯃꯌꯥꯝꯕꯅꯤ ꯆꯂꯩꯃ ꯃꯀꯣꯛꯇꯨ ꯐꯠ ꯀꯨꯞꯁꯤꯜꯂꯤ ꯃꯇꯩꯅꯤ ꯈꯪꯂꯛꯄꯗꯒꯤ ꯃꯇꯧꯗꯨꯗ ꯌꯥꯏꯈꯣꯝꯕ ꯅꯨꯄꯤꯁꯤ ꯊꯧꯒꯜ ꯈꯪꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯌꯨꯝ ꯀꯣꯏꯒꯗꯧꯕ ꯃꯧ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯪꯂꯦ
ꯂꯝꯆꯠ ꯆꯨꯝꯗꯕ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯈꯔ ꯁꯦꯝꯗꯣꯛꯆꯔꯅꯤ ꯈꯜꯂꯦ꯫ ꯑꯁꯨꯝ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯦ꯫ ꯈꯥꯕꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥ, ꯅꯨꯄꯤꯁꯤ ꯌꯨꯝꯗ ꯄꯨꯔꯛꯑꯣ, ꯍꯌꯦꯡ ꯑꯍꯜ ꯊꯥꯔꯒ ꯄꯥꯎ ꯍꯥꯏꯗꯣꯛꯍꯜꯂꯁꯤ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯌꯥꯏꯈꯣꯝꯕ ꯃꯊꯥ ꯁꯥꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯆꯂꯩꯃ ꯐꯃꯨꯡꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯦ꯫ ꯑꯁꯤꯔ ꯑꯩꯒꯤ ꯄꯨꯟꯁꯤ꯫ ꯌꯥꯏ, ꯅꯪꯒꯤ ꯆꯦꯞ ꯆꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ꯫ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯕ ꯊꯨꯡꯌꯧ ꯍꯥꯏꯅ ꯊꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯌꯥꯏ, ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯅꯨꯀꯣ ꯌꯥꯏ꯫ ꯑꯁꯨꯝ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯩ꯫ ꯈꯥꯕ ꯆꯪꯂꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯦ꯫ ꯑꯗꯨꯅꯤꯗꯅ, ꯈꯥꯕ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯂꯤꯗꯣ? ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯥ ꯇꯥꯔꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯑꯩꯅ ꯉꯥꯡꯈꯤꯕ ꯄꯥꯝꯈꯤꯕ ꯑꯃꯠꯇ ꯊꯣꯡꯗꯅ ꯇꯣꯛꯇꯦꯅ ꯍꯥꯏꯈꯤꯕꯗꯣ? ꯍꯥꯏꯒꯠꯈꯤꯕ ꯅꯉꯛꯇꯣ ꯉꯁꯤꯗꯤ ꯍꯥꯏꯒꯠꯄ ꯉꯝꯃꯔꯣꯏꯅꯦ꯫ ꯅꯨꯄꯤꯗꯨꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯦ꯫ ꯑꯃꯨꯛꯁꯨ ꯆꯂꯩꯃ ꯍꯧꯒꯠꯂꯨ ꯌꯥꯗꯦ꯫ ꯅꯨꯄꯥꯒꯤ ꯃꯈꯣꯡꯗꯨ ꯀꯣꯟꯗꯨꯅ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛꯇꯗꯤ ꯈꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯌꯥꯏꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯅꯤ꯫ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯄꯣꯞ ꯑꯃꯨꯛ ꯇꯨꯗꯨꯅ ꯀꯞꯄꯤ꯫ ꯈꯥꯕ ꯅꯨꯄꯤ ꯃꯥꯅ ꯀꯞꯂꯤꯕꯗꯨ ꯊꯋꯥ ꯁꯥꯗꯦ꯫ ꯅꯨꯄꯤꯗꯨ ꯆꯤꯡꯈꯠꯇꯨꯅ, ꯉꯁꯤꯗꯒꯤ ꯃꯌꯥꯝ ꯃꯃꯥꯡꯗꯅ ꯑꯩꯒꯤ ꯅꯨꯄꯤ, ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤꯅꯥꯏ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨ ꯆꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯒꯥꯔꯤꯗꯨꯗ ꯀꯥꯍꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯊꯧꯔꯛꯂꯤ꯫ ꯑꯁꯣꯝꯗ ꯆꯂꯩ ꯃꯃꯥꯗꯨ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯂꯇꯥ ꯑꯃꯗꯤ ꯀꯨꯟꯖꯣ ꯏꯔꯦꯜꯈꯣꯏꯗ ꯂꯦꯛꯀꯗꯕ ꯑꯣꯏꯔꯕꯣꯏ ꯈꯟꯕꯅ ꯃꯆꯥ ꯍꯜꯂꯛꯇꯕꯗꯨꯗ ꯊꯤꯔꯨꯗ꯭ꯔꯦ꯫ ꯐꯣꯟ ꯑꯃ ꯄꯥꯏꯔꯝꯂꯒꯗꯤ ꯍꯪꯂꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯄꯥꯏꯗꯕꯅ ꯍꯪꯅꯗ꯭ꯔꯦ꯫ ꯈꯥꯕ ꯃꯥꯅ ꯆꯂꯩ ꯃꯃꯥꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯈꯥꯕ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯤꯁꯤꯡꯗꯨ ꯃꯧ ꯌꯦꯡꯕ ꯂꯥꯛꯅꯔꯦ꯫ ꯆꯂꯩꯃ ꯉꯁꯥꯏ ꯁꯦꯠꯂꯝꯕ ꯄꯨꯡꯉꯧ ꯐꯅꯦꯛ ꯑꯗꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯨꯀꯥ ꯁꯨꯠꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯋꯥ ꯂꯥꯟꯉꯥꯡꯗ ꯐꯃꯨꯡꯗ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯃꯥ ꯀꯞꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯗꯤ ꯀꯞꯇꯦ꯫ ꯃꯌꯥꯝꯁꯤꯡꯗꯨ ꯃꯧ ꯌꯦꯡꯅꯔꯤ꯫ ꯆꯂꯩꯃ ꯃꯉꯣꯟꯗꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯪꯂꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯆꯂꯩꯃꯁꯨ ꯃꯥꯒꯤ ꯑꯌꯥꯕ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯗꯕꯁꯤꯡꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯈꯨꯝꯃꯤ꯫ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯃꯥ ꯃꯕꯨꯛ ꯃꯅꯨꯡꯗꯗꯤ ꯄꯣꯈꯥꯏꯗꯧꯔꯕ ꯃꯩꯒꯤ ꯆꯤꯡꯒ ꯃꯥꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯆꯂꯩ ꯃꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯙꯤꯔꯦꯟ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯅꯤ ꯇꯧꯗꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯏ꯫ ꯀꯨꯟꯖꯣ ꯃꯥꯗꯤ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯧꯕ ꯁꯦꯠꯄ ꯃꯔꯤ ꯃꯔꯤ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯀꯨꯟꯖꯣ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦꯕ? ꯌꯥꯅꯤ ꯌꯥꯅꯤ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯁꯤꯕꯨ ꯀꯨꯟꯖꯣ ꯈꯣꯏꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ, ꯑꯩ ꯏꯁꯥꯃꯛꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯚꯛꯇꯤ ꯑꯝꯇ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯍꯨꯝꯗꯨ ꯀꯨꯟꯖꯣꯗ ꯈꯨꯝꯂꯦ꯫ ꯀꯨꯟꯖꯣ ꯃꯥꯁꯨ ꯃꯤꯅ ꯈꯨꯔꯨꯝꯂꯛꯄ ꯑꯁꯤꯗ ꯃꯥꯁꯨ ꯈꯨꯔꯨꯝꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯥ ꯏꯉꯛꯉꯛꯄꯗꯤ ꯐꯥꯎꯏ꯫ ꯑꯩꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯕ ꯇꯧꯔꯤꯁꯦ꯫ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯆꯂꯩꯃꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯉꯔꯥꯡꯁꯤ ꯃꯁꯥ ꯌꯥꯅꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯑꯕ, ꯑꯗꯨꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯆꯕꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯥꯗꯨꯗꯤ ꯈꯨꯜꯁꯤꯒꯤ ꯃꯤ ꯑꯃ ꯂꯩꯇꯕ ꯌꯥꯎꯗꯅ ꯉꯔꯥꯡ ꯃꯐꯝꯗꯨꯗ ꯂꯩꯍꯧꯕꯅꯤ꯫ ꯂꯇꯥꯁꯨ ꯐꯛ ꯑꯃ ꯄꯨꯊꯣꯛꯂꯦ, ꯑꯗꯨꯒ ꯃꯥꯡꯒꯣꯟꯗꯨꯗ ꯊꯥꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡꯗꯨ ꯐꯝꯍꯜꯂꯤ꯫ ꯂꯇꯥ ꯌꯥꯝ ꯉꯛꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯨꯃꯤꯟ ꯇꯥꯔꯤ꯫ ꯀꯨꯟꯖꯣ ꯏꯉꯛꯉꯛꯄ ꯃꯇꯧꯗ, ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯁꯤ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯦꯕꯨ꯫ ꯑꯩꯒꯤ ꯃꯤꯡ ꯙꯤꯔꯦꯟ ꯀꯧꯖꯩ꯫ ꯍꯟꯗꯛꯇ ꯑꯣꯖꯥꯈꯣꯏꯒꯤ ꯌꯨꯝ ꯅꯥꯀꯟꯗ ꯁꯥꯔꯤꯕ ꯐꯥꯝ ꯑꯁꯤ ꯑꯩꯒꯤꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯁꯦꯟꯅꯍꯟꯕꯅꯤ꯫ ꯍꯥꯏꯔꯤꯁꯤ ꯃꯗꯨꯗ ꯁꯤꯗ ꯂꯥꯛꯄ ꯏꯕꯨꯡꯉꯣ ꯈꯥꯕꯗꯣ ꯑꯣꯏꯕꯤꯗꯣꯏꯔꯥ? ꯃꯥꯅꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ꯫ ꯃꯥꯅ ꯑꯣꯖꯥꯒꯤ ꯏꯆꯥꯗꯣ ꯃꯁꯥ ꯌꯥꯅꯗꯨꯅ ꯄꯨꯔꯛꯂꯦ, ꯑꯗꯨꯒ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯆꯕꯅꯤ꯫ ꯂꯇꯥ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ꯫ ꯃꯆꯥꯅ ꯁꯨꯛꯌꯥ ꯌꯥꯗꯕ ꯅꯨꯄꯥ ꯑꯁꯤꯗ ꯀꯔꯝ ꯃꯁꯥꯅ ꯌꯥꯅ ꯆꯦꯜꯂꯤꯕꯅꯣ ꯍꯥꯏꯕ ꯐꯥꯕꯤꯔꯤꯔꯥ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯈꯜꯂꯛꯏ ꯂꯇꯥ ꯃꯥꯗꯤ꯫ ꯂꯨꯍꯣꯡꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯊꯨꯖꯤꯟꯕ ꯄꯥꯝꯃꯤ꯫ ꯑꯣꯖꯥꯈꯣꯏꯅ ꯀꯩ ꯈꯟꯕꯤꯔꯤꯕ? ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯤꯗꯤ ꯏꯆꯥꯒ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯟꯅꯖꯈꯤꯒꯦ꯫
ꯏꯆꯥꯗꯣ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯊꯤꯟꯕꯤꯔꯣ, ꯃꯆꯤꯟ ꯍꯪꯕꯗꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯔꯣꯏ꯫ ꯐꯒꯅꯤ ꯐꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯑꯍꯨꯝꯗꯨ ꯆꯠꯅꯕ ꯑꯃꯨꯛ ꯈꯨꯔꯨꯝꯃꯛꯏ꯫ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯍꯨꯝꯗꯨ ꯊꯣꯛꯂꯛꯏ꯫ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨ ꯐꯥꯎꯕ ꯉꯛꯃꯟꯕꯗꯒꯤ ꯊꯥꯖꯗꯕ ꯑꯅꯤ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯆꯥ ꯄꯤꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯈ꯭ꯔꯦ꯫ ꯂꯇꯥ ꯑꯃꯗꯤ ꯀꯨꯟꯖꯣ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯏꯔꯦꯜꯗ ꯋꯥꯁꯤ ꯀꯔꯝ ꯇꯝꯒꯗꯕꯅꯣ ꯈꯪꯕꯗ ꯂꯩꯇꯥꯗꯦ꯫ ꯀꯨꯟꯖꯣ ꯃꯊꯥ ꯁꯥꯔꯦ꯫ ꯏꯔꯦꯜ ꯑꯃꯗꯤ ꯃꯥꯒꯤ ꯑꯋꯥꯕ ꯃꯊꯛꯇ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯗꯧꯔꯦ꯫ ꯄꯨꯡ 4 ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯆꯂꯩꯃ ꯊꯤꯟꯅꯕ ꯗꯤꯔꯦꯟꯒꯤ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯅꯔꯤ꯫ ꯉꯁꯥꯏ ꯗꯤꯔꯦꯟ ꯍꯜꯂꯛꯄꯗ ꯃꯥꯏꯊꯣꯡꯃꯛꯁꯤꯅ ꯈꯜꯂꯛꯈꯤꯕꯗꯨ ꯃꯌꯥꯝꯅ ꯍꯪꯕꯗ ꯆꯂꯩꯃ ꯃꯥꯒꯤ ꯋꯥ ꯍꯟꯅ ꯇꯥꯔꯒ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯈꯟꯅꯁꯤ꯫ ꯃꯄꯥꯗꯨ ꯏꯁꯥꯎ ꯁꯥꯎꯕꯁꯨ ꯃꯥꯜꯂꯤ꯫ ꯃꯌꯥꯝꯅ ꯉꯥꯡꯅꯈꯤꯕꯗꯨ ꯆꯂꯩꯃ ꯃꯥꯁꯨ ꯃꯌꯥꯝꯅ ꯉꯥꯡꯅꯈꯤꯕ ꯑꯗꯨꯗꯒꯤ ꯇꯥꯔꯦ꯫ ꯗꯤꯔꯦꯟ ꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯌꯥꯎꯅ ꯆꯂꯩꯃꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯝꯃꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ꯫ ꯆꯂꯩꯃ ꯈꯣꯏꯅ ꯌꯧꯔꯛꯄꯗ ꯈꯨꯜꯒꯤ ꯃꯤ ꯑꯃꯗꯤ ꯁꯥꯒꯩꯒꯤ ꯃꯤ ꯈꯔꯁꯨ ꯇꯤꯜꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯋꯥ ꯅꯣꯛꯃꯤꯟꯅꯗꯨꯅ ꯄꯨꯡ ꯈꯔ ꯂꯩꯔꯒ ꯍꯟꯅꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯃꯤꯁꯨ ꯑꯌꯥꯝꯕ ꯍꯟꯅꯈ꯭ꯔꯦ꯫ ꯆꯂꯩꯃ ꯃꯥꯗꯤ ꯐꯃꯨꯡꯗ ꯁꯦꯠꯂꯤꯕ ꯃꯄꯥꯟ ꯅꯥꯏꯕ ꯐꯅꯦꯛꯇꯨ ꯍꯣꯡꯗꯣꯛꯇ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩ꯫ ꯂꯇꯥ ꯉꯁꯥꯏ ꯃꯈꯩ ꯃꯆꯥꯗ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯂꯩꯔꯝꯂꯕꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯟꯕ ꯃꯔꯝꯅ ꯍꯪꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯤꯡ ꯑꯗꯨ ꯆꯠꯅꯈ꯭ꯔꯕꯁꯤꯗꯗꯤ ꯂꯇꯥ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯍꯥ? ꯏꯃꯥꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯅꯪꯕꯨ ꯏꯔꯦꯜꯅ ꯇꯥꯔꯒ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯅꯠꯇꯦ, ꯅꯪ ꯅꯁꯥꯅꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯍꯥꯏ꯫ ꯅꯪꯅ ꯁꯨꯛꯌꯥ ꯌꯥꯗꯕ ꯅꯨꯄꯥꯗꯨꯗ ꯅꯪ ꯀꯔꯝ ꯆꯦꯜꯂꯤꯅꯣ ꯏꯆꯥ ꯊꯣꯏꯕꯤ? ꯏꯃꯥꯅ ꯆꯤꯡꯅꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ? ꯑꯩ ꯏꯁꯥꯅ ꯌꯥꯅ ꯆꯦꯟꯈꯤꯕꯅꯤ ꯏꯃꯥ꯫ ꯑꯩꯕꯨ ꯑꯊꯨꯕꯗ ꯂꯨꯍꯣꯡꯕꯤꯌꯨ꯫ ꯑꯩ ꯑꯩꯒꯤ ꯑꯋꯥꯕ ꯃꯁꯛꯇꯨ ꯌꯦꯡꯕ ꯉꯝꯃꯣꯏ꯫ ꯑꯩꯕꯨ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯁꯨꯝꯊꯣꯛꯅ ꯇꯝꯃꯝꯃꯕꯅꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯈꯟꯗꯣꯛꯂꯒꯦ꯫ ꯃꯔꯧ ꯂꯩꯕ ꯋꯥ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯗꯤ ꯆꯤꯡꯅꯔꯦ꯫ ꯑꯁꯨꯝ ꯇꯥ ꯍꯪꯉꯛꯏ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯁꯦ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏ꯫ ꯅꯪ ꯅꯨꯄꯥꯗꯨꯗ ꯅꯁꯥꯅ ꯌꯥꯅ ꯆꯦꯜꯂꯤꯕ꯭ꯔꯥ? ꯅꯨꯄꯥꯗꯨꯅ ꯐꯥꯔꯤꯔꯥ? ꯁꯦ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏ꯫ ꯅꯪꯅ ꯁꯨꯛꯌꯥ ꯌꯥꯗꯕ ꯍꯩꯅꯗꯕ ꯅꯨꯄꯥꯗꯨꯗ ꯅꯪ ꯀꯃꯥꯏꯅ ꯆꯦꯜꯂꯤꯅꯣ? ꯏꯃꯥ ꯊꯥꯖꯗꯦ꯫ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯁꯤꯡꯗꯣ ꯏꯃꯥ ꯑꯝꯇ ꯊꯥꯖꯗꯦ꯫ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯑꯆꯨꯝꯕ ꯋꯥꯌꯦꯜꯒꯤꯗꯃꯛꯇ ꯀꯣꯔꯠ ꯂꯩ꯫ ꯅꯪꯕꯨ ꯐꯥꯕ ꯑꯣꯏꯔꯗꯤ ꯑꯩ ꯄꯨꯂꯤꯁ ꯇꯥꯛꯀꯅꯤ, FIR ꯄꯥꯟꯒꯅꯤ꯫ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏ꯫ ꯏꯆꯥꯒꯤ ꯋꯥꯍꯩ ꯑꯃ ꯃꯗꯨꯅ ꯏꯃꯥꯅ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯃꯥꯅ ꯄꯨꯂꯤꯁ ꯄꯜꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯆꯂꯩꯃ ꯃꯆꯥꯗꯨ ꯄꯥꯈꯠꯂꯤ꯫ ꯐꯠ ꯃꯃꯥꯗ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯈꯨꯠꯀꯟ ꯄꯥꯟꯒꯟꯕꯁꯤꯡꯅ ꯃꯇꯨ ꯁꯣꯜꯂꯕ ꯀꯌꯥ ꯑꯃꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤ꯫ ꯑꯀꯟꯕꯒꯤꯗꯤ ꯃꯤꯆꯪ ꯁꯪꯒꯜꯂꯤ, ꯃꯇꯨ ꯁꯣꯜꯂꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯃꯥ꯫ ꯆꯨꯝꯅ ꯑꯔꯥꯟꯕ ꯑꯗꯨꯝ ꯇꯥꯈ꯭ꯔꯗꯕꯅꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ꯫ ꯏꯃꯥ, ꯀꯅꯥ ꯂꯩꯖꯗꯕ ꯃꯇꯨ ꯁꯣꯟꯕ ꯑꯩꯈꯣꯏꯕꯨ ꯑꯁꯤꯒꯤ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕ ꯑꯩꯈꯣꯏꯒꯨꯝ ꯍꯤꯡꯕ ꯌꯥꯗꯕ꯭ꯔꯥ ꯏꯃꯥ? ꯀꯩꯒꯤꯅꯣ ꯃꯤꯅ ꯃꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯠꯂꯤꯁꯤꯕꯣ? ꯑꯩ ꯏꯁꯥꯅ ꯌꯥꯅ ꯆꯦꯟꯕꯅꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯦ ꯈꯟꯗꯣꯛꯂꯒꯦ꯫ ꯑꯩꯕꯨ ꯂꯨꯍꯣꯡꯕꯤꯌꯨ ꯏꯃꯥ꯫ ꯃꯆꯥꯅ ꯅꯥꯆꯦꯛꯇ ꯌꯩꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤꯗ ꯂꯇꯥ ꯒ꯭ꯌꯥꯟ ꯃꯥꯡꯉꯤ꯫ ꯀꯞꯄꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯁꯨ ꯃꯆꯥ ꯑꯣꯏꯅ ꯀꯞꯂꯕꯗ꯫ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯑꯁꯣꯝꯗꯅ ꯏꯔꯦꯜ ꯉꯁꯥꯏꯗꯒꯤ ꯆꯂꯩꯃ ꯃꯥꯒꯤ ꯋꯥ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ꯫ ꯂꯇꯥ ꯑꯃꯗꯤ ꯀꯨꯟꯖꯣꯅꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯃꯔꯝꯗꯤ ꯇꯪ ꯇꯥꯕ ꯑꯃꯁꯨ ꯈꯪꯗꯕ ꯑꯃꯗꯤ ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯃꯩꯆꯥꯛ ꯑꯃ ꯍꯥꯞꯆꯤꯟꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯍꯥꯏꯗ꯭ꯔꯤꯕꯅꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨ ꯀꯌా ꯈꯪꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯂꯩꯃ ꯆꯦꯜꯂꯨꯕ ꯊꯤꯜꯂꯛꯄꯗꯨꯗ ꯈꯨꯜꯒꯤ ꯃꯤ ꯑꯌꯥꯝꯕ ꯈꯪꯅꯔꯦ, ꯋꯥꯔꯤ ꯑꯣꯏꯅꯔꯦ꯫ ꯆꯂꯩꯃ ꯃꯥꯕꯨ ꯊꯤꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ, ꯑꯍꯦꯟꯕ ꯊꯤꯕꯅꯤ ꯍꯥꯏꯅ꯫ ꯈꯔ ꯑꯃꯅ ꯐꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ꯫ ꯏꯔꯦꯜ ꯃꯥꯒꯤ ꯆꯦꯝꯆꯥꯕꯨ ꯑꯌꯨꯛꯇ ꯐꯣꯟ ꯇꯧꯖꯕꯅꯤ, ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯂꯩꯕ ꯃꯔꯝꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯥꯒꯤ ꯆꯦꯝꯆꯥꯕꯨ ꯀꯧꯔꯨꯒꯦ ꯈꯟꯅ ꯆꯠꯀꯦ ꯇꯧꯔꯕꯁꯨ ꯈꯨꯜꯒꯤ ꯃꯤ ꯂꯦꯞꯇꯅ ꯃꯃꯥꯒꯤ ꯂꯩꯇꯕꯒꯤ ꯄꯥꯎ ꯍꯪꯕ ꯂꯥꯛꯄꯅ ꯌꯨꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯂꯂꯩꯃ ꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯈꯨꯜꯒꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯍꯜ ꯑꯃ ꯑꯅꯤ ꯏꯔꯦꯜꯒꯤ ꯃꯗꯣꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯍꯜ ꯑꯃ ꯍꯥꯏꯔꯛꯏ꯫ ꯏꯔꯦꯜꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯀꯔꯤ ꯍꯥꯏꯒꯦ? ꯆꯂꯩꯃ ꯍꯥꯏꯕ꯭ꯔꯥ? ꯂꯇꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯆꯦꯜꯂꯦꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯊꯤꯜꯂꯛꯍꯧꯏ꯫ ꯃꯥꯁꯨ ꯉꯔꯥꯡꯇ ꯁꯤꯗ ꯂꯩꯔꯝꯗꯥꯏꯅꯦ?
ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯏꯔꯦꯜꯒꯤ ꯃꯗꯣꯝꯆꯥ ꯉꯛꯏ ꯊꯥꯖꯗꯕ ꯃꯇꯧꯗ꯫ ꯏꯅꯦꯅ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯣꯏꯗ, ꯃꯤ ꯁꯣꯏꯗꯅ ꯑꯣꯟꯅꯔꯝꯒꯅꯤꯀꯣ꯫ ꯃꯥꯅꯤꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ꯫ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯔꯦꯜꯗꯨ ꯊꯥꯏꯅ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯑꯉꯥꯡ ꯑꯃ ꯏꯔꯦꯜꯕꯨ ꯀꯧꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯙꯩꯔꯦꯜ! ꯀꯩꯗꯧꯔꯒꯦ ꯊꯣꯏꯕ, ꯅꯪꯅ ꯏꯔꯦꯜꯕꯨ ꯀꯟꯅ ꯀꯧꯔꯤꯗꯤ? ꯑꯉꯥꯡꯗꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤ, ꯋꯥꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯏꯔꯦꯜꯁꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯀꯅꯥꯅꯣ ꯈꯪꯗꯦ ꯇꯧꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯊꯣꯏꯕ? ꯙꯩꯔꯦꯜ, ꯆꯤꯝꯆꯥꯗꯣ ꯆꯦꯜꯂꯦꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯅ ꯊꯤꯜꯂꯛꯍꯧꯏ꯫ ꯏꯔꯦꯜ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯥ ꯃꯪꯗꯧꯅ ꯃꯤꯀꯨꯞ ꯈꯔ ꯂꯩ, ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ꯫ ꯉꯁꯥꯏ ꯃꯈꯩꯁꯨ ꯂꯥꯛꯇꯕ ꯑꯃꯗꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕꯁꯤꯅꯁꯨ ꯃꯥ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯊꯥꯖꯔꯛꯂꯤ꯫ ꯇꯍꯥ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯂꯩꯃꯒꯤ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ꯫